Praise the Lord. Ahan bamagtada kan biba mapu. Prabhu Jesu Christa bu mapal naidana thagat chabagaloinana yang biriba nuksijaraba pungnamakpu thamoidagi nungsiba amasung ikai khumnaba utchari. Hojikse ayukni mayam yamnasu ingi ado hojikta igi thamoida ipana Jesu Christa na fahon birakpa kharadang mayamda ai share tawjaningbagi maramna aina video se ina semjabani. Madudi kanagumba misak amana Prabhu Jesu Christa kan biba mapu Jesu Christa bu thazabo iba taragadi haiba misak ado mana chatliba lambi amasung mahakna hingliba punsi aduga mahakna thungadaba panthung ado karino haibasigi matangda ibungo Jesu Christa na ingonda nahawna na ayugasida fongdokpire chinausing aikoina Johan gi pandup taraga marigi pada tarukta aikoina uba fangiko madudi ibungo Jesu Christa na hai lambi adusu achumba adusu hingba adusu aini aigi mapala natana aigi ipal natnadi mi kanamatana sargada thungde ipagi mafamda thungde haiko masida haiba wahaisiga ipane ngonda fongdokpibase ojasing lambi adusu haibako lambi haribase kanagumba Jesu Christa thazba misak amana mana magi hingliba punsi se mana chatliba lambi se sarga phangba yaba lambi adune amasung sarga gi lambi amakakta ngairaba lambi do adugani mahakna chatlibase maramdi ibungo Jesu Christa bu thazubagi maramna ibungo Jesu Christa do kanano lambi ado achumbagi lambi sarga yauba yabagi lambi do Jesu Christa ni maramaduna adom Jesu Christa bu thazubi bo oibataragadi adom na chatliba lambi do sarga gi lambi ni habase ipana fongdokpire aduga achumba habase ishorni aranba minamba habase fattabani Maramaduna kanagumba mana masagi marali yazaduna pap haidok jaduna ibungo Jesu Christa bu kan biba mapuni haiduna ibungo mahakna khangkhiba cross ta takhiba loikhiba finishing work thazaduna lousinjaba taragadi haiba misak ado mahak achumbani maramdi makna ningjariba mapudo ibungo Jesu Christa do mahak achumbani udasing haibadi ishorna pamzaba thabak ado adom na tawribani ishorna pamzaba lambida adom chatlibani Maramaduna adom achumba adom hingbagi lomba naidaba sargagi lambida chatliba amasung achumba do adomni aduga hingba adom Jesu Christa bu thazaba taragadi adom shiba leiraroi adom ahingba punsi oire maramdi taibang palbadadi setna khainaba lai adubu taibang palbase loiraba matungda lomba naidaba sarga heaven haiduna hairibado ado adomgini Maramdi ibungo Jesu Christa adom na thazariba aikoina thazariba Jesu Christa mahak shiki miwe khogi damakta amasung humni shuba numita hingatpagi maramna adom na Jesu Christa bu thazabagi maramna adom da shiba leiraroi adom nongma adom gi setna khaingna khraba punumak sarga da unaduna leigani amen Masay ishorna ngasi ayuksida ngonda fongdokpirakpani amasung mayamdasu fongdokningbagi apambase lakpadagi ina semjabani adom na Jesu Christa thazaba taragadi adom se fattabana kihannaba adugagi langtakna hannaba honei adubu adom na karoidobudi John chapter 14 verse 6 se lambi ado achumba do hingba do Jesu Christa ni mahaki mapal natna di mi kanamata sargada thungde haiba Jesu Christa thazaba nahak ki thamoida Jesu Christa changbi bani thawai asengba changbi duna lambi oriba sargagi lambi achumbagi lambi achumba ishor khaktana leiba ishor khaktada leiba gun achumba amasung hingba do adomgi oirabani haibase fongdoksaningi aduga aroibada aigi ipala natna mi kanamatana su sargada thungde hai Singko hariba lambi achumba amasung hingba ahumse thadokhiba taragadi sarga yogadabagi maikai leite maramaduna ibungo Jesu Christa mahak kan biwa mapuni mahak nai khoibu nungsibadi mapal laitaba makhegi nungsibani thawai thadoga nungsibiba thawai pamuba leitana khoibu nungsibibagi manungsi aduni maramaduna ngasigi ayukasida ipana igonda fongdok haningbase fongdok piribase adom Jesu Christa bu thazabo taragadi ibungo mahakki thazabada chetna lebiu taibang panbada awa ana tongan ba lakpa taragasu ipada naksinbiu ipana ekhoida problem punamaki solution pirakani adubu ekhoigi thazaba ibungo Jesu Christa da thawai hakchang sinajaba se ishorna khwaidagi pamjabani aduga adom se athoiba misakni haibasisu ishorna fongdok piribani aduga ishorna adombu nungsibadi lomba naide ojasing thajarabasing ishorna adombu yamna nungsi kanagumba matana khaidok hanba ngamoi ishorna miyebu nungsimanbagi maramnani ibungo Jesu Christa taibang panba thabirakhibudo
ꯏꯁꯣꯔꯅ ꯇꯥꯏꯕꯪꯄꯥꯟꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝꯅ ꯏꯕꯨꯡ ꯏꯁꯣꯔ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯆꯥꯅꯨꯄꯥꯗꯨ ꯊꯥꯕꯤꯔꯦ ꯃꯗꯨ ꯃꯍꯥꯛꯄꯨ ꯊꯥꯖꯕ ꯃꯤ ꯈꯨꯗꯤꯡꯅ ꯃꯥꯡꯗꯗꯨꯅ ꯂꯣꯝꯕ ꯅꯥꯏꯗꯕ ꯍꯤꯡꯕ ꯄꯨꯟꯁꯤ ꯐꯪꯍꯟꯅꯕꯅꯤ ꯍꯜꯂꯦꯂꯨꯌꯥ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤ ꯌꯥꯝꯅ ꯐꯠꯅꯔꯛꯇ꯭ꯔꯕ ꯇꯝꯊꯤꯔꯕ ꯃꯇꯝ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯂꯥꯟꯒꯤ ꯄꯥꯎꯅꯤꯡꯈꯣꯜ ꯃꯤꯍꯥꯠ ꯃꯤꯅꯩꯁꯦ ꯍꯦꯟꯒꯠꯂꯤ ꯑꯃꯁꯨꯡ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯍꯥꯛꯅ ꯍꯥꯏꯕꯤꯔꯝꯕ ꯋꯥꯍꯩ ꯄꯨꯝꯅꯃꯛ ꯊꯨꯡꯂꯕꯅꯤ ꯖꯨꯋꯥꯔ ꯇꯣꯏ ꯇꯣꯏꯅ ꯍꯥꯔꯛꯀꯅꯤ ꯂꯩꯕꯥꯛ ꯑꯃꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯀꯅꯤ ꯀꯧꯆꯦꯡ ꯃꯄꯩ ꯃꯄꯩ ꯄꯥꯏꯔꯛꯀꯅꯤ ꯂꯩꯅꯥ ꯂꯥꯏꯆꯠ ꯈꯪꯗꯕ ꯂꯥꯛꯀꯅꯤ ꯅꯨꯡꯁꯤꯕ ꯃꯥꯡꯉꯛꯀꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯑꯩ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯂꯥꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯕꯗꯣ ꯃꯔꯝ ꯑꯗꯨꯅ ꯄꯨꯛꯅꯤꯡ ꯍꯣꯡꯉꯨ ꯁꯔꯒ ꯂꯩꯕꯥꯛ ꯅꯛꯂꯦ ꯑꯩ ꯊꯣꯡꯖꯤꯟꯗ ꯂꯦꯞꯄꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯤꯕꯅꯤ ꯑꯩ ꯂꯣꯝꯕ ꯅꯥꯏꯗꯕ ꯁꯔꯒꯗ ꯂꯩꯖꯅꯤꯡꯉꯤ ꯑꯩ ꯄꯥꯞ ꯀꯣꯛꯆꯕ ꯄꯨꯟꯁꯤ ꯄꯥꯝꯃꯤ ꯑꯩꯒꯤ ꯁꯠꯅ ꯈꯥꯏꯅꯈ꯭ꯔꯕ ꯏꯃꯥ ꯏꯄꯥ ꯄꯨꯝꯅꯃꯛ ꯂꯣꯝꯕ ꯅꯥꯏꯗꯅ ꯎꯅꯕ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯤ ꯁꯔꯒꯗ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯂꯧꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯏꯪꯊꯕ ꯂꯝꯗꯝ ꯍꯥꯏꯕꯗꯣ ꯀꯟꯕꯤꯕ ꯃꯄꯨꯅ ꯐꯠꯇꯕꯗꯒꯤ ꯀꯟꯕꯤꯕ ꯑꯣꯏꯔꯁꯅꯨ ꯂꯣꯡ ꯂꯤꯞ ꯃꯅꯤꯄꯨꯔ ꯖय ꯃꯁꯤꯒꯤ ꯆꯤꯅꯥꯎꯁꯤꯡ ꯉꯁꯤ ꯏꯄꯥꯅ ꯑꯩꯉꯣꯟꯗ ꯐꯣꯡꯗꯣꯛꯍꯟꯕꯤꯕ ꯋꯥꯍꯩ ꯑꯗꯨꯅꯤ ꯃꯌꯥꯝꯗ ꯑꯩꯅ ꯁꯤꯌꯔ ꯇꯧꯖꯔꯛꯂꯤꯕꯁꯦ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯉꯁꯤꯗꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯖꯔꯛꯄꯅꯤ ꯇꯥꯈ꯭ꯔꯕ ꯄꯨꯝꯅꯃꯛꯄꯨ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯐꯠꯇꯕꯗꯒꯤ ꯀꯟꯕꯤꯕ ꯑꯣꯏꯔꯁꯅꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯒꯤ ꯃꯤꯡꯂꯦꯟꯅ ꯑꯥꯃꯦꯟ